ngasi fongkiba tungan manipuri sifongsingdagi amasung thokiba thodo wathoksingdagi maruibi I pauksing miyamna thamjagi ahanbada China-gi space rocket amagi masit makaising mathang numit kharanigi manungda Malemda taraklani China-gi rocket amadagi masit makaising na Malemsigi pak chawraba mafam amada amang ata thuanba yabaga loinana mathang numit kharanigi matam amada art crash tawraba yai haidi China na July 13 da thakkiba long march 5B rocket amagi saruk adu July 13 gi adu waida control tawba ngamdana atmosphere da amuk hana sanglakani haina US funding phangba California gi El Segundo da leiba non-profit aerospace corp na haidi rocket masit makai na tarakpada konsinwa yariba pak chawbadu US loinana Africa Australia Brazil India masum Southeast Asia gi ayamba yawri haina aerospace corp ki warul amana phongdurakli adumoina rocket aduna atmosphere amuk sanglakpa masum maduna pirakpa yaba safugi matang na China na yakhide laiba asina space power ama oina hawalakiba sida ningba kaiba miyosindigi aduguma wafam adu phongdokpani haina China gi government na sogatpa media na hi aerospace sector da US da China gi development thingnabagi lambi leiraktabadagi makoigi haibabo supnagi mingsa thianana bhonaba sini haina China gi space program kupni yengsiliba televisions commentator Song Jongping gi warol palladuna Global Times pauksi na hi US amasum nongsup media na atamna Chinese rocket debris ki control to bangam khidaba amasum maduna miyamna thonba yaba asu apana du yamna henjina atamna ba mapuk phataba amaga loinana haidi haina Shanghai da leiba news site amana haiki haina su paus na makhatana su phongdorakli atopa paw madana Sonia Gandhi bu kaisal phabadona laknaki opposition President Draupadi Murmu bu Congress lusingba amana Rashtrapati haina kaukiba adugi matangna Sonia Gandhi ga Union Minister Srimati Irani ga Parliament manungda akan mamongda awai akum tawnakhiba matung opposition MP singna BJP bu Congress President adu koisilaga laknaki haibagi maral sikre Congress lusingba Adhiranjan Chaudhary gi Rashtrapati haiba wangangi matangda sarangnaba protesting-gi maramdagi Lok Sabha adjourn tawkhibaga loinana Sonia Gandhi na BJP MP Rama Devi da wangangnaba house adu phauduna sakhi Adhiranjan Chaudhary na hanana lala hijakre aigi iral kari no haina Congress President aduna MP adu da hangki haidi madura Srimati Irani na marakta kaksakhi amasum atai BJP MLA singna kholaw sing lawba hokhi tuan bu wafam singna phongdokpada Sonia Gandhi na Srimati Irani da aingonda wangang lakano haina haiki haidi Srimati Irani na Sonia Gandhi da khudomi utuna singna ki haina Congress na hai maduda Srimati Irani na Sonia Gandhi da na kayam usite masigi lisat da togono masinangi party office na te haiki madura Sonia Gandhi na amuk aihak na ngangli basi asik nangonda na te haiki BJP members singna Rama Devi amasung Sonia Gandhi gi akoibada punchilakibada NCP gi Supriya Sule amasung Trinamool MP Aparupa Udarna Congress President adubu ngaklaga puthokhiba ukhi mai hauna mamai unsinaduna awai akum tawnakibadu uhoba opposition MP sing adugi marakta Trinamool Congress ki Mahuwa Moitra su yakhi mahakna magi tweet sing the BJP da saki Sonia Gandhi na sumna da sakhiba amasum atopa senior lady panel chairperson aduda wangang na bohuna kiba matamadura masai sei 100 surabi nupi senior lusing bi adubu pulap question ki amasum kaisal phabagi style lakna kiba matamadura mahak lok sabha da lekhi BJP gi minamba sing amasum aranbu wafam sing press ta paba tuku sei haina Trinamool Congress MP Mahuwa na tweet okhi Lok Sabha da ladiba rule pura ma ase supnagi opposition namthana ba khakitare ikai khumnaningai oiraba speaker aduna MP mayam sanglakpa duda phambiu phawpa haidringai mamang ngasi Lok Sabha hek horakpaga thunamak BJP na hijack tokre hansu pawsna phongdorakli makasa tarak poina to papaw mana IMC gi corporator amana thabak mafam amada tongan wa thabak ki ming hapsinduna lupa lakya lokthok lamne hairi thaudang pawmi dagi IMC gi ward number 20 gi corporator oibi wangkhai pukram lairak-tagi lokrakpum ongbi tombi kaubi amana ward asigi manungsan leiba thabak mafam amada ward development committee gi khuthang na paikhet kadaba tongan ma thabak maning tamna hapsinduna lupa
लाख तरागा हुमदोइगा लिसिंग निफुगा मथोइगा चहुमगा यांखैगा तेरेटकी सेनफम अमा थबक सुक्सु सुदुना लाक्थोलमले थाउदो असिगा मरी लैनना पाउक्सीसिना फंगबा अखन्नबा पाव अमगी मतुंगिना हाइरिबदि IMC की मखादा लैरिबा तोवान तोवान वार्ड सिंगदा सखोत थौरांग कया पाइखतुना लाखली मसिगी मनुंगसना वार्ड नंबर 20 की ओइनसु वार्ड डेवलपमेंट कमिटी वार्ड नंबर 20 की खुथांगदा हौखिबा इंग्लिश सिंगनिगा तरागा मथुइदगी इंग्लिश सिंगनिगा तरागा तेरेट फावदा तोवान तोवान स्कीम प्रोजेक्ट की सखोत थौरांग क्या पाइखतनबा लुपा लाख कयागी सेनफम सिंग काइथोकी इंग्लिश सिंगनिगा तरागा मथुइदगी तरागा तेरेट फावदा वार्ड डेवलपमेंट कमिटी वार्ड नंबर 20 की खुथांगना पैकेटकदबा सखोत थौरांगी मनुंगसना या स्कूल केंद्र की मनुंगसनबा इम्फाल ईस्ट की वांखै पुखरबम लैरक्ता लैबी कॉर्पोरेटर लौक्राकपम तोंबी मापुरोइबा लैखिद्रबा लौक्राकपम हितलरना मागी मयुमगी थुंगाल लैरिबा ड्रेन अमाबु हौखिबे इंग्लिश सिंगनिगा तरागा मंगादगिना तरागा तरुक्ता तरागा हुमदोइ सुबा FCA GBG Second Amendment 2012-2013 की स्कीम ग्रांट की मखादा कंस्ट्रक्शन ऑफ ड्रेन एक टेक्सम कोलुफ टू पुखरमम लैरक कनेक्टिंग हाइना ममिंग हापसिंदुना लुपा लाख अनिगा लिसिंग हुमफुगा निपानगा समापनगा मार्फुगा मंगागी सेनफम अमा लौथोकी मखाताना कॉर्पोरेटर लौक्राकपम तोंबीना हाइरिबना ड्रेन असि लौखिबे इंग्लिश सिंगनिगा तरागा तरुक्तगिना तरागा तेरेतना कंस्ट्रक्शन ऑफ ड्रेन एट पुखरमम लैरक टू Zero morning later, high in English in the Taraga Mada in the Taraga Turuki, then plan the Hapsinduna Lupa, Lak Mariga Sunagi, Sahunga, Marfuga Teretki, sent from Amasuka talk to Loki. High the Belaraki, Drain C, English in the Taraga Mapanagina Kungi, Sakwatarang Pakapadesu, construction of drain at Pukramum later, Sukshem Sangbatana Ohum Suba, State Finance Commission Award, compensation and assignment to local Buddhist and other aided institutions. 2018 to 2019 haina scheme se hapsinduna lupa lakh taruk lising humdraga nithuga sumnagi kunga manga amagasu lauthokre corporator tombina magi mayumgi thongal da leiba drain bu tuan ba thabak maming thonjinduna thabak sungsu suduna puna lupa lakh taraga humdaga lising nifuga mathuga sahumga yankhai ke tret ki senpham se lauthokre वार्ड नंबर 20 की कॉर्पोरेटर लौक्रपम तोंबीना सब मानब ड्रेन अमदा तुआन सही तुआन स्कीम ग्रांट की ममिंग हपसिंदुना लुपा लाख तरागुमदगी लिसिंग निफुगा मथुगे सहुंगा यांखै के तेरे की सेनफम अमा लाउथोखिबगी मथक्ता वार्ड असिगी मफम क्यादा हाना सेमगतुना लैजबा मफम क्यादासु अतोप स्कीम प्रोजेक्ट ग्रांट की सेनफम अमसु लाउथोकलमले Corporator Lokrapam Tombina English in the Taraga Teretakina, Kunganithui Power, Watt Development Committee, Watt number 20 Makara Packet of Tabaks in Manungda, how keep English in the Kundagina Kungamatu, Ahum Suba State Finance Commission Award, compensation and assignment to local bodies and other aided institution 2019 to 20 scheme Makada, construction of drain at Harau from Lambi Awang Ladembi Leshing Maning Community Hall Masingi Lupa Laktare Kelising Humdraga Nipan Subnagi Maudraga Manga construction of retaining wall of Pond and Pukrambam Pukri Pond near Pukrambam Community Hall Amadi installation of 132 number of dustbin 60 liter capacity gi Lupa Lakungani Thuga Lising Guntraga Mathuga Samapanga Marfugi Sanfamasu Taraga Manga Suba Finance Commission Award Tide Grant First installment 2020-2021 की मखारा काइथोकी अदुबो लिटर हुम्फु कैपेसिटी की दस्टबिन खरा खिन्नब नतना थबक अतैदी सुक्सु सुदुना लुपा लाख यागी सेनफम से काइथोक्तुना लाउथोकलमले हाइना पाउसना मखातारी अदो हौसकुइ नदि म्याम पाउस मतांग से लुसिनजरगे मस म्याम पुना अनौ अपडेट ngami na si han channel si makai digi thamjari and thank you